Ahanma makada channel singa maikidi miyam purong putaram na okchabagalo na nikong na kurumjari amadi ngasi phone ki bapauche singdagi maruba headline sing mudi maruba pau sing puduna lakchari tabisi lochana honbada stakeholder sing gi procedure mamatana khangadabani IM gi luchingba moiba October da laklabi yai focus day gi yai proposal pirakli nadana Manipur government se manaba center taksili local Rozilia gi misi JC sem khare maraleba singcharak pidrabadi khongjing sangsilakadori CPI Manipur ki humdraga nipan suba foundation day pangthokre BJP na mara chet palengak lehenba ngamloi French mandate mathautai El Sotin Kumar Guantabi ki wathok amju amasung EGM ki khongjung hangdok na khre u tharaga yengsindradi u thabagi wahanthok leiroi dingo Hauzik maru eba pauta bisi lo chana hanbada stakeholders singna procedure mamutana khangadabani Laibak asigi mari lainaba ek amasung law sing mapung phana chana hanbada masiga mari lainaba stakeholders singna piriba procedure mamutana khangbagi tangai fadaba lei haina Manipur High Court ki Chief Justice Kesama Sekhar na phongdok kre Manipur High Court na Manipur State Legal Services Authority amasung Manipur Judicial Academy ga khusam narga city convention da NDNPS cyber crime amasung anoba criminal law ahumgi matang na pangthokpa nominee gi state level conference da haudokpagi thoramda Chief Justice na wafam ase phongdokkibani Chief Justice na hai ki criminal law asi karigumba chinhai natraga aibu wakat laklaba matamda chatnaba hawi anoba criminal law ahum asi mapung phana chalaiba haibasi araiba thabak amadi nate masi mamutana khangbada matam khara adumak changkhigani law sing asi mapung phana chana hanbada investigating agency sing lawyer judge authority forensic expert na chingba stakeholders in legal procedure mapung phana khangba mathau tai amadi tangai fade masi natrabadi logi matung accused chairak pibagi chang name gani haina Chief Justice Soma Sekhar na phongdokki Manipur High Court ke Judge and Justice Bimol na hai ki NDPS ki ek ki makhada investigating agency sing lokhatpa case ki procedure sing da soiba yawrapana trial matamda accused ka thadokpa leikhrai maram aduna IO singna ek asigi makhada piriba procedure sing mamutana khangnanaba matik chaba training tangai fade malemgi oina technology chakhulakpagi matungina cyber crime gi mawng amadi makhal su lepa leitan henkatlakpana investigating agency singsu makhoigi technology upgrade toba mathau tai nauna chanakhiba criminal law ahum si chatnabada chamamnaba kya mayoknari masi ko wannaba screening amadi agency singi marakta I pau phaunabagi tangai fadaba lei haina Justice Bimol na su phongdokki Justice A Guneshwar Sharma na haiki anoba law ahum asida hanagi IPC amasung CRPC da yaudaba provision kaya yauri masina mamangda chatnaramba law sing da leiramba ahongba sing menkhatpa ngambaga loina na accused sing chairak pibada hena khudong charagani ngasigi matam da cyber crime asi chang yam wangna thokpa case oirakli masi thengnanaba hotnabada technology gi oiba procedure sing mapung phana ngakna chatpa tangai fade NDNPSA ki makhada mi faba amadi drug seize tawbagi chang asi central agency singna chathaba wangi maram aduna ek asina piriba procedure sing kopna khangba amadi ground da masibu ngakna chatrabadi case fail oibagi achoba machak ama oi masina maram oiraga ngasi pangthokiba conference asida army ARBSF CRPF amadi atai central agency singi mahut singna ek asigi matang na mapung phana chatna nabagi damak Khanaki Thoram aduda Manipur Judicial Academy ki Director Justice Golmai Gailung Silu Advocate General Manipur Hizam Lenin Singh the Chairman Bar Council Manipur S Brajab Bihari Singh the President High Court Bar Association Manipur Kumarjit amasung All Manipur Bar Association ki President Chakpram Bimol Chandra na guest of honor sing oina saruk yaki numit ini jathagadaba conference adu da ngasi ahanba numita hanagi Principal Secretary Law amasung District and Census Judge Dr. J Boro Waliyana NDNPS ki search seizure arrest sampling of seized articles SEP conditional chingbagi matang na resource person oina wangangki ani suba session da Judge NDPS Monalisa Maibam amasung mahaki team grade 2 judicial officer ama amasung grade 3 judicial officer ama na NDNPS challenges faced by the
magistrate and trial courts in sampling of seized articles, remand accused bail mottos, egg Harris metrics in the investigation found during the trial haiba hiram the resource person oina wangangki nakal ama romdana IM gi luchingba muiba October da laklaba yai awang nongpo ki khwaidagi liraba lalawlop anish National Socialist Council of Nagaland Ishak Muiba ki General Secretary Thongelen Muba lagliba October thada maha ki pokna from Ukhul district ki Somdal da laglaba yai hain Northeast Live na report tawrakli report adugi matung ina Thingangleng Muibana lalhawlab asida yawkraba chahi Yankhairom asi maha ki pokna famlamdam Somdal da lakhidri Mang handak Ukhul da lakani haina thawrang tawri asi chahi Yankhai gi matung dani handak tab ikui kuidingai da mahak hakchang gi film soksilakpudagi hospital laikak narubasu laikhrabani panba yabadi hawkeba in 2010 gi May gi thada lalhawlub asigi luchingba Thungaleng Muiba mahaki pokna famlamdam Ukhul da lakani haibagi paw ama Indian government ki Home Ministry na khangalakpudagi matamdu da Congress ki lengak na mahak Manipur da changlakpa yaroi haibaga loina na mau get the security gi akanba section thawrang sing lokhatuna laiki loina na mahakpu changhan gadabani haiduna naga gi tongan civil society organization singna ihau changselakpudagi security singna irang adu namthanaba hotnabada nomai kapada mahairoi ani laikhidabagi thodoksu laikhrabani masini ngasigi maruaiba headline sing amade maruaiba pawsing tabireba sing bo mukana khurumjari amadi channel sibu like share amade subscribe tawbiduna video semjabagi pangal hapiyu haina amuka hanan ningsingjari punama pukhurumjari